Kulai matiksana paiba mioi kharana Langol Game Village da mioi ama quarter manungda furamle quarter madana thong hangdu haina kihalamle hairi KSA gi Kunsuba Foundation Day pangthokre KSA na mahiroi punai gi yaifana ba education sector bu manglom da pukhana ba thabak sing leptana pangthokigani hairi Irang na awaba tare haiduna assembly constituency asigi sakot thorangi thabakti lepa yade haina sekmai asigi MLA haikam dingona fongdokre amasung wangoi asigi MLA loken na haikiba wafam hanagi MLA lukoi na yaning da fongdokre Kurumzari ISTV News midang tabiri besing bunu midangi Manipuri pau da taram noksari auzi pau sandung na pizari kulai matiksana paiba mioi kharana Langol Game Village da mioi ama quarter manung da sanglaklaga puramle hairi ISTV News na ngasi thodok tu gi matang da asengba asumba khangdok na ba Langol Game Village Zone 3 da leiba Rashtriya Modi Seva Samiti gi National Secretary Ayekpam Revia ga unarubada mahakna fongdorupagi matungina Satkiba November ki tang kun manga amasung kun taruki lona ba hing pung tara ni thoirom taba matamda kulai paiba mioi tara romna mahakna leiriba quarter gi thangna ba quarter number 71 gi wall songshinduna sanglaklaga makoi gi quarter number 72 da nampu da thong hanghanduna imung da sangshilaki hairi imung da leiba nupa sing kauthoro haina mahaki apokpi mamada nongmai utuna aki tuzunga pokhanki mahaki mapuroiba bu maram mata pidana phu chaiba tauki hairi Thodok adu bu yamna kanna Revia na yaning da bafungdokhi kanana karigidamakta mahaki mapuroiba bu puram libano haibadu khanganbiu asiguma thodok se matungda amuk hana thoktanaba mari leinaba singna midyeng changbiu haiki Kemta wahang pahang sung tau da bida ahing sida tummi ba mi ma bu ka de gi ching tho aga huba chaiba nongmaina namba adagi mamai da khongna netlaga thamba adugi matungda amuk mama ma thanda nupi ma thanda laibani sida masa pairaga injan ba khotpa tawriba mayam se akhoi tasengna habada yamna thamoi sokna yajaningde sidi tawhaningde aduga aigi quarters dagi amuk mathangi quarters sida amuk chatlaga more dagi lanjen laiba IDP gi family sida jumuk changaga makhoi gi laiba nupa se amuk putho aga amuk phui hai ba quarter amamam da changaga ne ba tawriba target se laiba mi se kanano karino akhoi kanamta kemta khangba nateba khoi masa khangde moi maron loi khoi ko mi piktak sentak tawraga loina aduga mamai mamit loi khomga kemo flex setlaga lakpani ado laiminariba mayam se amta hinong ai tumna dre laiba ngam dre mi se dom pungpada pakhatle haitare aduduna sigi thodok se matungda thoktana busu haijari Amaromda chatkiba hingnongyaida Churachandpur dagi lanjena duna Langol Game Village Zone 3 da changjapam logduna leiribi Sanatombi gi quarter dasu masak khangdaba mioi kharana makoi security force ni haina sak takpaga loinana thong hangdu hairami hairi Sanatombi na fongdorokpada ahingnongyaida laklaga thong hangu haibasi maram sade wari sananingba leirbasu ayuk nungthil gi matamda lakpiu makhata na aki tujungba pokhan biganu haina fongdorakli Army ne na hara moi ani je lakpa sida ai isa ju ngam dena tumda bada ngai jariba aju da thongna hangdoga pada de jingdoraga oi thong hango hagolo haibaduda aina masak su khangdamina thokde kanano hangbada thong hango haraga aina mari mangara kanalo hangbada army ne harpadege aina koi chega koi tega hangan bane ba thongse nomoi gi lok singge duga moi somna kanda mung chat khreba koi ga thangnari ba yumdudage makha tabadi ko ju khangdre ba kai hadu no khangdre ko ju leiba ki ta sengna da hinga de laga mi gi thongnaw do hangdoraga heta pada do haidoga oi hagolo haiji bu niom na te ba army oigira mo oigira moi niom na ta ba thabak ne bujudi Kanglei Park Students Association KSA gi Kunsuba Foundation de gi thoram pangthokre Naurem thong laishram lerekta leiba laishram khulem laikai community hall da pangthokpa thoram duda KSA gi hanagi president Yumnam Pradip Kumar Thangjam Premananda Moirangthem Laxman Ningthozam Satan amasung KSA gi hauze president woriba Sukham Vidyananda sarkya khi KSA na chahi kun miyam gi amadi mahiroi singge namakta thabak thogai sing tawbada asoba thodang loramba laikhidraba KSA gi thomi sing amasung leibak sigi hauze woriba irang sida thawaina pontha pikhraba athobi singi mafamda minute ani tumina leptuna awa fongdokhi thauramduga mari lenana KSA gi president Sukham Vidyananda Kunsuba mapuk kumona lakpada leibak sigi miyamda yaipa paujel pibaga loinana numitchina lakbaga iroinana paliba lengak sina lamdam sida thokliba tangdu leita daba pibam si
mahaushagi phibamda hanjananaba honabiyu haiki IDP singna thengnariba awabasing yengduna makoibu mahausagumna masagi mayumda hanjil hananaba laingakna chapsaba thodang lobiyu Manipur gi miyam mahiroi lup amadi civil society singna sangai festival maram sade haibagum miyam nasu yaningdaba phongdokpham thui amadi KSA nasu festival pangthukpa si akanba mawongda condemn tawi haiki KSA na makhatana mahiroi kunagi aifanaba masung education sector bu hen na manglomda pukhanana ba thabak singsu leptana pangthokigani haina makna makhata ki Manipur Miyam ki oiba Miyam sentiment kaimta khangdana som sangai festival tawugi thonga se kesen sumaru akan mamongda yang dabor phongduk seri habo humse maso masi thamjare ado maru ina kese ge singla ba khogi kun suba mabu komon thor masi lang matamda khogi kese na khogi mairoi khuna ge na khata na so khoi mairoi sing ge oiba khoi yaifana na ba adu ga khogi education sector asi uplift tawna khona ba matamda kese na khoi makhata na mangjen thana thabak tawgini haiba humdo maso khoi mayam humda nam thamjare Amaramda KSA gi mapu kumon Jiribam Kanglaipak Students Association KSA Jiribam District Council gi kunsuba mapu kumon thorom Jiribam gi Babupara da leiba PWD Guest House ta pangthokre Jiribam District ta leiba tongan ba ipau gi lamda thabak toriba paumi singda igai khumna ba utuna lengyan su khudol tamki thorom du da en Budasandra na hujik matam gi haurakliba mahiroi singna social media da reels namduna matam manghan bagi mahutta lairik laishu da natana tamjaningai weba thabak thoram singda waina mai onsil haningi haiki Jiribam da leiriba mahiroi lup singna school gi phibam sing yamna kupna toina yeng haning bagi apam basu sarugya khiba singna phongdokhi Irang na awaba tare haiduna assembly constituency sigi saukho thorangi thabak ti lepa yade haina sekmai SG MLA kham dingona phongdokre wafam si apunba khurkhul nupi saukhat lup office amadi apunba khurkhul ima kaithel nauna sangabagi thoramda phongdokhibani haikam dingona makha taruduna thokliba lansina maram waraga awaba tare haiduna ACC gi saukhat thorangi thabakti lepa yade ngasi miyamna mahakpu support toriba sigumna makha tanasu support toduna lamdam sigi saukhat thorangda hena khumang chausinba sekmai kendra ma oihalasi haiki natana IOSK oiba dispensary amasu athuba matamda koi si koi khurbugi si jaga si dai dai koi si nakan da seri koi sanana ba thawang tawga lei hai ni suina la na natakana covid na koi thang kya da wa ba mayam pitara ka su khunchire da khata wa su tawiru ba mayam di mai hoina ba hai tare koi punna punbagi oiba adumba office in thamna ba kona jari hai ni suina Wangoi Community Health Center da nauna semgot sagaliba blood bank amadi labor room gi phibam Wangoi SG MLA Khuraijam Loken amadi Family Welfare Directorate ki engineering cell galoina yengshin kongsatta MLA na ngangkiba wangang leibak masa tadaba wangang ni haina ACC hanagi MLA ex minister Oinam Lukoina sekonda leiba mahaki quarter da pangthokpa paugi mifam da phongdokre magna makha taraduna ACC ke MLA weringa hojik paikhat liba thabak sing asi mahakna development program da hapagi yaraktuna thabak oina onthorokpani adubu mahakti vote ka dabadagi thabak asi contractor kanana oi haiba phauba khangde ngarang nahal social media da madi electronic media singda thabak asi subcontractor ex MLA amadi mahaki mayambana oi hairakpadagi mari lenaba singda hangbadagi thabak asi contractor na G Pamaini subcontractor na S Ragumani ni haiba khanglakpani Hariba Tabaksida Mahak Amadi Magi Imung Manunga Hiram Amatada Mari Lenade Lakadoriba election da vote lep kadabana Hauzik MLA Oidrabasu Miam gi Tabak Tobadi Leptri ACC gi Mioyama Narak Yaglakpada Satuna Anabagi Mateng Toba si Hanadagi Shu Toduna Lakli Hauzik Shu Tori Masiga Mari Lenana Wangoi CSC da Anabama Hangma Satpada Mahakna MLA wedding da Haplamba program Oibaduda Samkat Sagaliba du Wangoi CSC gi doctor Madi staff Singalonana Yengshin Badu Maki Facebook account Tagalubadagi Asukuina Esigi Mapi Mapani Hiraga Yengshin Dana Laklaga Haukiba Tangkun Mangada Yengshin Basatpada Media da Lusingba Magi Wangang Nataba Wahiwata Ngangba si Laibak Tibani Esigi Mihut Ama Oidrabadi ACC the Paikat Liba Development Worksing Yengshin Bama the Paikat Payade Haiba Labra Haiba Wahang Singh Hanke
कंस्ट्रक्शन असिगी मतंग सिदा आइना प्रपोज तौजरगा प्रोग्राम दो हापम बदनी आइगा अमसुंग आइगी फैमिली आइगी ब्रदर सिगा हिरम तद मरी लेनदे हुजिकी हारिबा बिल्डिंग सि आइगी मतमदा प्रोग्राम द हापम बनिना हॉस्पिटल मनुंग दुदा केंद्र के अनाबा अमा खखी अंग चंबने तचेना मोई बिल्डिंग छाबदु लोगरबा खोटखेब्रा हाइदना चुमना आइना होनजरंबा आइना तौजरंबदुगी आई वखंद नुंगाइजदना आइना आई सोशल मीडिया दा आई फेसबुक पोस्ट अति सुमाय तौदना लेबरुंगा ब्लड बैंक से 70% की मयादी लोइरे हाइना पोजम थागचगी याना ताब नुंगाइतबो हाइदा अथॉरिटी सु नतने अथॉरिटी का आइगा करी मरी लेनेगे बसिदा एज ए पीपल एज ए आई केंद्र की सोशल एक्टिविस्ट मनी आइन हॉस्पिटल दु चंगबदु येंगमबने अदुदा आई थागचबनी कनागुंबा अमगी मरमदा थाबकसि लोइदे हजिक फाबो कैदौदे हाइदना ngang बचैबा एक्सरसाइज तौबगी आई सिदा हिरम अमदा आई हाइगिबसु लेइते पब्लिक की लीडर अमा ओइरगा प्रजा मियाम द लान उहनननबा अदुगुंबा लेंगोइ सिंग यावबुदो मदुदि तहनजनिंगदे अमरमदा हुजिक एसीसी की एमएलए की लेकाइदा लिसंगनि तराहमदोइ तरामरीदा मणिपुर डेवलपमेंट सोसाइटी MDS की सेंथंग मखादा साकिबा कम्युनिटी हॉल मा माकी फैमिली ना डोनेशन तौरगा साबनी हाइना कम्युनिटी हॉल से थेटलिबा नेम प्लेट थारिबसी क्रिमिनल नि कम्युनिटी हॉल से MDS की फंडिंग मखादा साकिबनी हाइबगी खुदम सांगदम से सांग एक्स MLA की खुत्ता लोइन ले हाइकी 2013-14 नदाइदा मणिपुर डेवलपमेंट सोसाइटी की मखादा MDS ने लेरबचे सिगी मखादा फंडिंग सिगी एजेंसी सिगी फंडिंग ना कम्युनिटी हॉल अम हुजिंग जे कोई ऑनरेबल वे बीरे बसे की मोइ लेकाइदे साय संगाब लोइगरे प्रजा म्याम द छिनगरे फन्ना मणिपुर डेवलपमेंट सोसाइटी देगी सा दे आइना ngaiबदी सिबु हौनबरा सिबु चुमबरा करमबा एजेंसी ने साबनो हाइदना संगाबगी नेम प्लेट थेटपसिदा ऑनरेबल MLA की अपोकबी की मिंगदा अदुगा हुजि हुजि ऑनरेबल MLA की अपोक लेगी मिंगदा मोइना पैसा पुथोगा छाबगी मोइना फंडिंग तौर छाबगी मौंग कम्युनिटी हॉल से मोइना डोनेट तौगी ओइना इनोग्रेशन जी तौगनब प्लेट से थेले मरी लेनबद चे इरनी चे याब्रा यादब्रा RTI थारगा और आई साना चे इनी मरी लेनबद अमरमदा यंगसन कोंगचत सिदा थबक सिगी सब कॉन्ट्रैक्टर हानगे MLA ओइनाम लुखोय मदि माकी मयामबनी हाइना हाइकिबा दु से सांग निंगथिना यंगहोदना हेक्ता हाइकिबा वाफमनी हाइना फैमिली वेलफेयर इंजीनियरिंग सेल की AE थियाम रोनेल कुमार ना ngasi पॉमिसिंग उनबा मद फोंगदोरकली मांगना मखाता ना थबक सिगी कॉन्ट्रैक्टर ना G पामैनी अदुगा थबक सिगी सब कॉन्ट्रैक्टर ना S रघुमनी ओइबनी यंगसन कोंगचत अदुदा महांगना सब कॉन्ट्रैक्टर की मिंग लान हाइकिबदु सेक्शन होदबदगी सोइकिबनी मसिगिदमक्ता लेबाक मियामना ngakpiu हाइकी वांगोई केंद्र की ऑनरेबल MLA श्री सर लोकेन सिंहगा कोई वांगोई से ब्लड बैंक अमसुंग लेबर रूम अनि से सागत पक तौब मतम सिदा कोई जॉइंट इंस्पेक्शन अमख चचरुई थबक सुबा खोटपसिगी मतंगदा कॉन्ट्रैक्टर कनानो हाइदना हंगबो मतमदा कॉन्ट्रैक्टर जी पामेने ना हाई सब कॉन्ट्रैक्टर कनानो ना हाइबो मतमदा सब कॉन्ट्रैक्टर ना एक्स MLA कोई सार लुखोय को अमदि मागे मयामबा अमजदुमनी नि हाइना हाइखिबदो मदु अइखोइना कन्फ्यूजन में लेबदगी लानबनी हाइदना सेंगदोक्चरी मुन्ना थिगलरो मतुंगदा मदुगी थबक्तुगी कॉन्ट्रैक्टर से हौजिक S रघुमनी सिंह ओइदुना लेरमे हौजिक हाइबा पोट असिदा अइखोइगी सार लुखोय अमदि मागे मयामबगा हिरम असिदा करिगुंबा अमत मरी लेनदे हाइदना मीडिया की थोंगदा एपोलोजाइज तौजरी प्रेस मीट अदुदा सरुक याखिबा सब कॉन्ट्रैक्टर S रघुमनीना हौकिबा नवंबर 15 दा वांगोई की MLA मदि फैमिली वेलफेयर इंजीनियरिंग सेल की मिहुत सिंग लाक्तुना येंगसिलंबा अदु अफबा थबकनी अदुबु थबक असिबु सुरिबा मंगोंददी खंगलंबा लेते वांगोई CIC दा हुजिक संगत सागतलिबा ब्लड बैंक मदि लेबर रूम असि महाकना सुबनी थबक सिदा एक्स MLA ओइनाम लुकोय मदि माकी इमुंग मनुंगा करिगुमा हिरम मतदा मरी लेनदे मतुंगददी मियामदा वाफम अमा फोंदोक्त्रिङैदा मुन्ना थिजलबा मतुंगदा फोंदोपियु हाइकी तांग 15 लेहौपन मिकिदा अइकोइगी इंजीनियरिंग सेल का ऑनरेबल MLA श्री मिंगोइन पंजरब सी कुरारियम लोकेनगा पुनन जॉइंट इंस्पेक्शन लाक्तुना हाइरिबा थबकसे सुरिबा कॉन्ट्रैक्टर ओरिबा अइंगोंददि इन्फॉर्मेशन अमत पिरमदना हाइरिबा थबकसे जॉइंट इंस्पेक्शन लागा मोइना येंगबिरमे येंगबगी मतम असिदा इ अमदि अखोइ ऑनरेबल MLA ना एक्स MLA सी ओइनाम लुखोय अमदि मागी मयामबा श्री जदुबु हाइरिबा थबकसिगा मरी लेनबगिदा सुबनी हाइदना ताकपिरमबदो मधुगी पोतो मयामदा अरानबा ओइना संतोकपिरे हाइरिबा थबगसी अइ सामंगना सुजबनी हिरमसिगी मतंगदा श्री एक्स म्यूचुअल लुखोय अमदि मागी मयामबा जदु हाइरिबा मखोय अनि श्री थबकसिगी मतंगदा हिरमसि मतंगदा करिगुम मरी अमत लेनते हाइरिबा थबकसिदा मयामना लान
उगदोबा सुगुम्बा सेरान तुरानबा पावसे हाइबिगनु मीगी जे सोकपा याबा अदुगुम्बदा राजनीति की अदुगुम्बा खुदोंग चाबे लोबे थबकतो मदु मतुंगदा मुंग तौबिगनु हाइदना आइना मीडिया की थोंगदा आइना सेंगदोकजरी मणिपुरदा लिसिंग अनि कुलुमदोई मे अहुमदगी ओरकलिबा लाइबक थिबा थौदोकसिंगदगी लांजलक्तुना चाही अनि हेना रिलीफ कैम्पसिंगदा लेरिबसिंगना निंगथम थाना लाकपदा कैराव एसीगे एमएलए लोरेमम रामेश्वरना दिल्लीदा लेबा अल्टोमीटर एलायंस लिमिटेड का खुसमनदुना लांजलक्लिबा मियोइसिंगदा पीगदबा ब्लैंकेट लिसिंग मंगा ngasiदगी यंथोकबा हौख्रे आनबा नुमिता उरुपता लेबा माइनॉरिटी गर्ल्स हॉस्टल दा हांगबा रिलीफ कैम्पता चंगजफम लौरिबा आईडीपी चाम यांखै तरुकता ब्लैंकेट खुसनखी थौरम अदुगा मरी लेनना एमएलए लोरेमम रामेश्वरना हौजिक निंगथम था ओइसिलकपगा लोइनना रिलीफ कैम्पता लेरिबसिंगना अयंगबदगी गाकथोकपदा खरद ओरबसु मतेंग ओइननबा ब्लैंकेट सिंग असि मतेंग पीबनी मसिदा अल्टोमीटर एलायंस लिमिटेड की कम्युनिटी सोशल रिस्पांसिबिलिटी ना मतेंग पांगलकपा असि थागतली लेमहौरिबा ब्लैंकेट सिंग अतोपा रिलीफ कैम्प सिंग दसु येंथोकलगनी हाइखी ngasi Thobal district ki Wangjing Tentha City block Hairok part 1 Laikol Maning community hall da raising and accelerating of MSME performance ramp scheme gi makhada awareness kam udyam registration drive pangthokre program adu da LDM Thobal district Dr Maitram Uttam Luang DIC Thobal and Kaksing gi general manager Soibam Nabakunja Sarugyaki थौरमदुगी मरुओइबा मियोइसिंग ओइना सरुग याखिबसिंगना मियामदा फसाइगी बैंक की उद्यम रजिस्ट्रेशन की मरमदा अमदी मसिगी कानबसिंगी मतांगदा वांगांखी सोबम नबकुंजना उद्यम रजिस्ट्रेशन की कानब अमदी गवर्नमेंट पीबा स्कीम सिंगी कानब मियामदा फोंगदोकपगा लोइनना मियामना थबक सुबा नोंबा कनबा खांगबा कनबा सेंथोक लंबी लेननबा होनहनिंगबगी अपामबसु फोंगदोखी ana DIC na din to scheme se Pm-Istv leire Pm-Istv leire Pm-Istv leire unati leire RAM ba scheme sim lai schemes ki makha da matang la ko na udam registration trap leire 2% interest subvention anoba masu lae adun entrepreneur sing da masige puru riba loan bank ki loan law riba sing sige interest se 2% si government of India na pb gani लिसिंगनी कुंथ्रा फावदा चाइल्ड मैरिज लैवाक असिदगी मुथननबा अमुक हन्ना थोगंदनबा मियामदा चाइल्ड मैरिज न सोखनबसिंग खंगनबगा लोइनना अवेयरनेस पीबगी पांदमदा पाइखतलिबा सिगी मनुंग चन्ना स्टेट गवर्नमेंट सु द राइट्स एंड प्रोटेक्शन ऑफ चिल्ड्रन ngaknanaba लौखतपा वइना वासपगी थोरम नोने डिस्ट्रिक्ट की डीसी ऑफिस ता एडीएम नोने डिस्ट्रिक्ट स्टीव कपुंदांग अमसुंग डीसी ऑफिस की स्टाफ सिंग सरुग्यादुना पांगथोखरे मखातानसु डिस्ट्रिक्ट से लेबा पुलिस पोलिंग यूनिट एसडीओ ऑफिस सीएमओ ऑफिस चाइल्ड केयर इंस्टीट्यूशन स्कूल आईसीडीएस सेंटर डीएसडब्ल्यूओ की स्टाफ पीएचईडी डिवीजन सिंग दसु वासक मिनबगी थोरम सिंग पांगथोखिगनी हाइरी समगत सागत लूप नुपी लूप SSANL सगोलबन थांगजम लेकाई की कुंथ्रा सुब फाउंडेशन डे की थोरम थांगजम लेरक लाइरेंबी लंपाक पांगथोखरे तोरमदुदा मणिपुर ह्यूमन राइट्स कमीशन की रिटायर्ड एक्टिंग चेयरपर्सन एडवोकेट खाइदेम मनीना खुनाइसिद नुपी की थौदांग चावी मसीगी मनुंगदा लुपसिना लौरिबा थौदांग असेसु मरुओई नुपी लाल की मतुंग लिसिंग अमा चमापल हुंबुत्रा मंगादा लमदमसिदा निसाबन साफोंगलक्तुना खुनाइसिदा सोबो थौदांग अमा लौदुना लाक्लबा तुंगदा लिसिंग अमा चमापल मरिफुदा स्टेट सिदा अफस्पा चनबा होरखिबदगी निसाबन सिंग यावरगा मैरा पाइबी पोलखी लिसिंग अनि अमागी जुन 19 की इहो चंगसिनखिबा अदुदसु इमा इबेल नुपी ओइबिसिंगना असोबा थौदांग यादुना लाखी लेंगाकलोंदा गवर्नमेंट की असोबा लोइसंग सिंगदा नुपाना नमलबसु खुनाय सिगे अरुबा तानफम वाथोक लांथोक सिंगदी नुपी सिंगतना मांग थारी लमदमसिदा नुपी ओइबिसिंगना लौरिबा थौदांग सि लौरमद्रबदी खुनाय सि हंथबा थाक अमदा लेरमबसु याय खुनाय सिदा इंडिया लेंगाकी डबल इंजन की लेंगाकलोनसिना मियामबु हंथबा मिडियंगदा येंगबा मसुंग मणिपुरदा इंडियाना येंगलिबा मिडियंग सि थेंगनाबा मचंगी मरमदुना नुपी ओइबिसिंगना डेमोक्रेटिक ओइबा खोंथांग संगसिनदुना मणिपुरदा तंगदु लेताबा पुरकननबा होनसी हाइकी डिपार्टमेंट ऑफ डांस एंड म्यूजिक मणिपुर यूनिवर्सिटी भारतीय विद्या अध्ययन संस्थान न्यू दिल्ली डिपार्टमेंट ऑफ संकीर्तन मणिपुर यूनिवर्सिटी ऑफ कल्चर गपुन खुसमनदुना भक्ति मूवमेंट इन मणिपुर 18th and 19th centuries historical literary and cultural perspective हाइब हिरमदा युमफम ओइरगा नुमित निनी सथगदबा नेशनल सेमिनार हौदोखरे
Manipur University ki Senate Hall da pangthokpa thoramduda MU gi VC Professor N Lokendra, School of Humanities MU gi Dean Professor Namairakpam Pramodini sarukyaki. Tungan bahiram kaya da se pathoktuna khana nainaki thoramduga mari lenana Dr. M Thoibana Mahiroina Ozabu Kurumba Vakti gi manungchana aikoi gi ahal aman singna thambiramba chana kanglon sing haugalakliba mirol singna kaihandana thambagi tangai fadabasu leiri haiki. Professor N Lokendra na Manipur da leiriba Vakti gi oiba chanabi sing asi Manipur gi wangmada leiba siga yengnabada Manipur gi kala sanskriti yauna Vakti gi oibada mayek sengna chali haibada haiman bathokloi Sankirtan gi ngalingai matamdagi leiraklaba saktam sina Vakti bu awangba thakta pukhatli Manipur da Palamba Ningthau Garib Niwas amadi Vaigasandra singba singna semlamba Manipur gi culture gi masak singa sina aikoi gi masak takli haiki. Khongmanda leiba Unako School gi chahi asigi oina numit humni sumna sathagadaba annual day gi thoram Khongmanda leiba Unako College gi multipurpose hall da ngasidagi hokre. Harmony and Diversity haiba team da pangthokpa hokdokpagi thoram da Unako group ki CMD and Iravanta yauna maruoiba miyosing sarugyaki CMD Iravantana Mahiroi singba afaba lambi da punana honabada oza amadi mama mapa singi chawraba thodang lei haiki ahoba numita pre nursery dagi class 2 phawbagi manungda liba ngang singi tongan ba makhalgi performance sing utki. Laibak thiba thodokama oina thasigi kunmanga da sangai festival duty chaluraga halakpada Kakching police ki personal sing purakpa bus amana thomduna laikhidrabi fancier higher secondary school ki class 11 science ki mahiroi yaripok singadagi Mina Bibi gi masanupi Sarina Singamayum gi asiba haksang yanaba purakpadagi aroiba mathong mangam pangthoknabagi damakta imung manungna lawkhre. Sarina Singamayum gi haksang na moktagi halakpada fancier school gi mahiroi singna National Highway 102 gi Fire Service Thobal gi mamangda pareng leptuna ikai khumnabu utki amadi Sarina gi thawaina mapugi leikolda ingna chikna leirunaba thoni ki ex gracia maram sana tauragani treatment sathariba sokpa mahiroi dugi lying cell payment tauragani accident thokpamda mathau ningthina tawdaba traffic staff bus adubu thorokpa driver police yauna makoi manga suspend tauragani accident thokliba mafam duda traffic arrangement ki manpower hengat halagani amasung imung manungi miyoi singda chanaba thabak pihanba hairiba sing asi marilinaba higher authority da kanbase iduna process tawgani haiba wafam singda yanaba ama puraktuna asiba hakchang imung manungna lawkhibani hairi. Ukhrul district ki hungpung Rasontang da unlocking Ukhrul model ngasi district sigi deputy commissioner Assis Das na flag up tawkre project si MZ Narega scheme gi makha da Ukhrul district ki infrastructure yauna Ukhrul gi kilometer sahum gi lambi samjin sajin bada deputy commissioner masana ahen ba meeting thamduna pangthokpani thoramdu da DC Assis Das na thoromsina lamdam sigi masing yamlaba miyamna saruk yabiba sinungai ba fawi lamdam sigi lambi sing yamna phibam sadabana aikoina karigumba khara tawba mathau tabadagi kilometer sahum gi rural road asi Narega gi makha da samjinaba thabak paikhatpani lamdam som gi miyamna saruk yaduna thabak sibu mai pakna ba honabiba si nungai ba fawi haiki hoji phawbagi oina kilometer chani marifu manga rom samjinbagi thabak chathari thabak asi Ukhrul miyam gi oina sahi asigi Christmas gift oiragani thabak asi lamdam sigi miyamna khalamba du thabak oina onthokpani lamdam sigi village authorities singna ching ningkhai ba madi ningkhai rak pa yaba mafam sing geotech photograph ka loinana SDO singda data pikhatuna lokhat pa yaba thabak lokhan ana bahona si Ukhrul gi leiriba kul sing amaga phauna na ba road map ama semduna leiriba scheme program natragana convergence singdagi loba yaba sing su lawduna thabak to onthokna na bahona si haiki. Adok 17 Battalion Border Security Force BSF na sindu na ngasi
irang sina maram oiduna lanjelaktuna kumbi assembly constituency gi tongan tongan ba mafam singda sangjafam loduna leiriba idp singda water tank dustbin blanket amadi atei polam sing pi khibaga loinana lemna laing bagi camp ama kumbi laishang laikai relief camp pangthokre civic action program da kumbi awang high school relief camp leisemba sanglen relief camp wangu sabal kumbi tera khuno primary school relief camp yaima model school relief camp kumbi college girls hostel kumbi amadi kumbi laishang laikai community hall da leiba inmates singda polam singdu yenthoki bani kumbi ge koibada leiba club amasung school kharada su school bag sing boy kalam lamp sports items sing supi ki thoramdu da sp bisnupur ts sankar deba additional sp y pramjit oc kumbi bsf loktak project ki 10 battalion gi commandant assistant commandant atai officer sing amadi kumbi sg mla gi pro y mani mohan amadi romesh sargyakhi bsf adok 17 battalion gi commandant dihe peter na phongdo ki bada relief camp ta liriba awaba nanglaba idp singda ama piraga ama amuk pidaba si nungaite haiduna polam sing asi yamdrabasu inmate singda khara khara yenaduna pibani masida miyamna su waro biganu haiki medical camp to the bsf ke doctor ani amadi psc kumbi gi mo in charge dr biswajit na tongan tongan ba relief camp sing dagi lakpa inmate sani kuntaruk mukta lemna ana laing sathaki loinana lemna hidak langthak sing su piki पोचाई से अखोना खनबसी युंगलक मायाम बो यामना पीना होनारमे अदुबो रिलीफ कैम्प अमाबो पीरागा अमाबो पीरेदि नुआइत्रे खरा खरा रोइसि मी मायामसु येनारागा इमु मखाइबो फंगनिगाय तवे अदुबि पोची खरा इमु अमारा यामना यावद्रिसु नोसु सावबिउनो Manipur lenga ki rural development and panchayati raj loisang gi makha da leiba Manipur state rural livelihood mission gi Lilong block na promote uduna sem kiba sangai sanagi khongnang village level federation charangpat mamang lekai gi chahi gi weba mifam ngasi pangthok tuna kupna khana nai nakre sanagi khongnang blf ki management committee na sinduna thobal district ki charangpat mamang Kundol community hall the pangthok pa chahi gi mifam duda Indian Red Cross Society thobal district branch ki chairman assistant professor Kangabam Sadanand da thoiba mithunglen sanagi khongnang blf ki president Mesnam Binodini na thoramapu oina Sarugyaaki. Thoramduda Sagol Sem Joychan Kaya Club Sarangpat Mamang Lekai ki President Kundrakpam Biken Lilong City Blocky BMM Mutum Jay Lalita Lilong City Blocky Cluster Coordinator Neha Moirangthem Livelihood Farm ki Block Coordinator Philem Jitabai Block Mission Accountant Namairakpam Razia अथवा मिथुंग सिंगना सरुग्याखी सेल्फ हेल्प ग्रुप तरा निथोइना पुल्लगा सेम्बा सनागी खोंगनांग BLF की चही की मिफम दुदा सेक्रेटरी रिपोर्ट पुथोक्तुना हाना पांगथोखरबा थबक सिंग अमदि पाइखटकदबा थबक थोरम सिंगी मतंगदसु खनखी इमा लैसेम इनात लोइसंग साफोंग खिबगी कुनमाथोय सुबा निंगसिंग थोरम पांगथोखरे Siruraba Maitei Lining Laishol Hingat Hananaba Ima Laisem Inat Loisang Sapong Bani Haina Laiweba Panthona Miyam da Paujal Pikre Ngasi Angan Badagi Hoduna Laishol Tinsol Yakai Thoni Thoram Nat Kiweba Jago Isai Drama Kayagaloinana Pantho Isai Kol Nung Nongpok Chingu Thong Maitei Laikol Tharo Shililok Seloi Lamai Ching the Pangthopa Thorum Duda Retired Associate Professor Imphal College Laifrakpam Jai Kumar Retired Director Planning Department Manipur Thangzam Munindro Madi Imaleshem Inat Loishangi President Maitram Shumatibala Devi Sarugyaki Laiweba Panthona Imaleshem Inat Loishangi Lining Longi Manung Chanba Aikoigi Langai Pukai Punamaki Loishangamani Loishangasina Maitaina Kuntoklak Padagi Ngasi Fawbada Lakibagi Tokshil Kudingmak Pangtoktuna Maitaigi Lining Laisholbu Hingat Hanabagi Sapong Bani Asigumba Sapong Bagi Kunmathoi Shuba Ningsing Thorum Sida Maruoina Laiholon Saitha Zagoi Yarau Shangai da Saithaduna Udliba si Luang Ningtho Masa Kudang Koina Yarau Shangai Onki Masina Aikoigi Mipuk Lol Saktak Pangambana Miyam da Saktak Nanaba Yarau Shangai Yokatpam Thui Haibagi Uchaba Saitha Zagoini Amana Kongshat Nem Kraba Matam Amada Harau Kumhai Lakpada Yengnaramba Drama Sibu Hingatnanaba Pandamda I Hingli I Koba Drama Masu Putoktuna Utpani Haiki
Malaysian ina loisang se aigi lining lor gi manung sanba aigi lan kai pukai punamaki loisang hairiba loisang asila pangthok leiba thosil khurima mi kawba aikhoi Manipurda maitai haiba puruk yelhongai de lai gi thok londagi leiramba maitai gi lining ina punamaki saglon kaya sigre khalabasu inkatanba haibasi aigi line thoksingni manung sanduna aihat masilonda pangthokpa maitai ina laisu sangbo satpong bane Sadung Kulgi Kunmathoi Suba Glory Day gi thoram pangthokre thoram duda Siza Hospital and Research Center GMD Dr. K.S. Palin Sadung Headman Wungnau Yo Kasar Social Activist Asang Kasar na singbasing sarugya ki Asang Kasar na thoram si Sadung Kulgi Kunjapun makpun na unaraga makal makhagi masana singda sangdam naba tongan mahiram singda khanani naba yawa thoram ni haiki Dr. K.S. Palin na Sadung Kulsi Malem gi thake resort semlagalam koiba singi pungning singsinpham mafam ama oina samgat payagani haiki thoramdu da Rajendrona hojik tangkul gi lusingba kharana mitei chairaga makoi gi pendaba phongdokpa yauriba si khanthaba watpagini lamdamsida yangmaso saija amasung risang kaisingna matam sangna Chief Minister oina lusing lamba khaknatana tangkul IAS MCS officer sing lebaki thogai puki alsing adu leikidraba matungda haurakliba lairik heiba naha ayambana pastor oibana oinana lambi rom da sangkhibana IAS MCS oiraktre maiteshu tangkul ga sapmanana IAS MCS masing yamna likle secretariat administration da mitop na paikibadagi aikoi kayamuk mangjai haiba aikoi punna khangmina batangai fade haiki Paro aikoi Manipur singa ko matamda ai tangkul sinau singa chawba rol ko lawriam me ni yama ko gira kari gino khangdaba kara education de khara mangal la ko apabu sim se koi gi lining room the pastor room da yam sattu gume ko tangkul gi manak ge khra ui ko an sin sinema di pastor warga di ai inu ku bunga me haina ishol ni haira smain sum sakki ni mara mor ngasi ko gi secretary ta tare Manipur gi mayon sida na ko ge ko ge tana ga thabu taw mudabu asi masin kra handara ra ana simaina chiri jo mai gi so bilai ko society gi khalo do ba case gi khalo do ba ai gi imun gi khalo an maro ne ko ji to engineering ba doctor ba so de ne ko gi mai se mon jang ba ta ko aduna ko gi secretary sidana to state gi laga Pahir le maduna iles moisina tawning mo tawki gi nganda andki to provincial sigi launch gi de koina karing ma khange dana o ko kwai gi maru ba ko yung ro koina khadu ga thamu duna maru mo ga ko gi awa ba ta ne ha Ningtham thai yorokpadagi singi awaba leirakpa koknana balamlai kendra gi sana sabida leimakung turelda MLA case ibomsagi meeting makhada kachadam mari sakre isingi awaba lakpadagi MLA case ibomsana haktengna ni yengsilaba tungda mafam saba yengduna kachadam singdu sakibani dam sing sarakpada sana sabidagi lamba mayum inausa koba kunja mana MLA bu thagappa phongdoraki Manipurda mipainingai oiba mawongda Kang Sipatagi Sandokpa Dengi Laina Dagi Karador Sunga Tukna Pandamda Governor Grievances Redressal Matter Gi Saruga Moina Health Department Ki Meeting Makada Awareness Piba Lamsang Lamzelama Bamol Lekai Basketball Ground Manakta Gilam Thaduna Chenba Hokre Environmentalist C.S. Zoykumar Sarmana Lusingba Miyoi Mangana Saba Awareness Piba Lamsang Lamzenadu Advanced Specialty Hospital Harikagok Makong Palace Compound Gi Managing Partner Dr. B. Gokul Chandra Sarmana Lamthaki Manipur ki Tampaki District Manga Fauduna Senga Lamsang Lamzel Lamthabaduga Mari Lenana Dr. B. Gokul Chandra Sarmana Dengi Laina Dagi Karador Basungak Tok Nanaba Wakalonda Asigumba Awareness P. Lamzelama Chambers Yamna Faba Kongtang Mani Lamzel Si Mai Pak Lamzen Oishino Haiki aduga masisida makal makha ke agi tathok tasin haitare mayamda mit mai singnana ba karamna legedage adigi karamna ngakthokadage kang siktana na ba kari upai leibage haibane singbadugi maramda maroina haibarana se koi pangthok sabne Environmentalist Saudhuri Mayum Joykumar Sarmana Dengi Laina Thingnana Bahonabada Department Kakta da Inthokpa Mahutta Aikoi Sai Shana Su Kari Thodang Lobayai Haibadu Thiba Matam Moire Dengi Laina Sandurakli Basidagi Ngakthoknanaba Tampaki District Manga Fauduna Lamsang Lamjan Sisenduna Miyamda Dengi Gi Maramda Awareness Pigani Numidangi Matamda Dengi Gi Maramda Miyamda Khanganana Batungan Tungan Bathoram Singsu Pangthokani Haiki
मरमदी मिपुम खुदिमकी पार्टिसिपेशन पुन होनमिनबगी तंगाई फदबतु लाकपदगी अखोइना मसिदे होनदब यादे हाबई वाखलोनसि तौरकांदा अखोइना हारिबसि एज ए पार्ट ऑफ द गवर्नर ग्रीवांस रिड्रेसल मैटर हाइतारे मसि गवर्नमेंट की मनपुर गवर्नमेंट की थ्रुदगी अखोइगी हेल्थ डिपार्टमेंट अमसुंग नेशनल मिशन की मदुगी मियंग मखादा अंडर सुपरविजन ऑफ द हारिब पोर्ट असि मखादा अखोइना 5 डिस्ट्रिक्ट सी वैली की डिस्ट्रिक्ट सी चेल का कैंपेन तौबगी सरुक अमा ओइजबा सही अहम फाजलकलब मयुमद हंजनब ngamdraba IDP singna mayumda hanjinge haiba se sumba dimani mayumda hanjinge haiba IDP mahiroi amabu state force singna tamtina puba chaikibagi thong sibesana na kanba mongda yaningde haina sibesana manipur pradesh ki president n tombina phongdurakli babu parada leba party gi office ta promise singu unabada mahakna makhata na nongmada lupa marifu mari khak piraga IDP sing chahi ahum hena leifam safam khangdana thambiba sina pendaba sing thorakpani Lengang na sangai festival namdo na pangthokpagum IDP singsu masa masagi mayumda hanjin hanba ngamnanaba state amadi center forcing na central forcing season aduna thabak tobada kariya kaiba leibage community ani gi marakta thajanadaba leiri haiduna chahi ahum fazlaklaba IDP singna khangduna laklibasi masagi mayumda changjage haibada state forcing na phuba chaiba tobasi ka henmali matungda siguma thawong tobiganu IDP singi demand chamada chama chumba dimani Makoi bulai balengak sana ariba pambai season aduna mahusagumna khunda leitananaba honagadabani National Highway sing the pre-movement lehangadabani haina Union Home lehangani haina Union Home Minister na thazaba pikrabasu hauzik fawbada free movement leitabasi kaini ngaini Manipur ge hauzik tholi be su sing se governor na lotion ba gamlaroi hairagana leidiba MLA sing da no balengak ama semnanaba recommendation to biba mathau tai haiki National Highway da Mars ki tangnipanda Honorable Union Minister Amit Shah ji na mana tang nipan ki free movement to hongane have che thing masu leiti hai chapsu yade akhoi the state mother ki miyang yeng masi no masi Shiv Sena na yade aduga amara MLA yankhai ka mapan ki responsibility authority aduga moi ki right puna mamalaga makhong su punba makhuchu pullaga thammaga lenga ki mahut silaga leriba governor na MLA yankhai mapan duna tawbu thabuk to ngamgadra ngamoi drive do yam thumna khanbi ba mathok dai ngamoi dom legadi government formation ma tawnu bre combination to wi gadab ne ba meyang gi apama popular government no thambi gadab ne ba Marak sida tenba break amatang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda makha tarakpa pau pizari Ojasingi maruoiba talent uthoksanabagi pandamda ngasidagi hoduna mathang thagi ahum phawba pangthokadaba DM College of Teacher Education Imphal gi 63 suba annual college week lisingani kunmanga kuntaru ki thoram hogdokre College ki campus ta trainee union sinduna numit taruk ni sumna sathagadaba college week hogdopagi thoramda trainee singi tungan ba house mari khaidoktuna march pass competition pangthokhi Hogdopagi thoramda University and Higher Education ki joint director Aribam Ramasankar Sharma College ki principal Dr. Konika Khuraizam amadi IQAC coordinator Dr. Anita Kangabam sarukyaki Thoramdugi sarukam moina college week ki souvenir amasu phongki Principal Dr. Konika Khuraizam na ozagi sinfam da training to balakliba trainee singna tongan ba co-curricular activities singda yumpham oiraga pangthokpa week sida sarukyaduna classroom da mahiroi singbu lairi ki para kaktakpi tambibagi wangmada extra curricular activities singdasu ahenba meeting thamduna mapung phaba mi amamam oina bu honabada asoba thodang lownaba masung maikai khudingmakta lamjingba lamtakpa ngamnanabagi pandamda mapung phan train tobagi tangai phadaba leibadagi college week ki thorum sisinbani haiki Thormaduga Mari Lenana University and Higher Education ki Joint Director Aribam Ramasankar Sarmana Annual Week ki Thoram Pangthokpana
lam khuding da saukhatpa purakpada hena kanaba pigani sports amasung cultural activities singna leadership develop toba discipline amade teamwork purakpada su kanaba pibangamgani haiki Bosem chairman khudakta sindokpa haibasi mahiroi khunai buikai ba pibani haina Socialist Students Union of Manipur na fongdokli Board of Secondary Education Manipur gi chairman masagi tam yaudana maki famsida mihoba miyoi singna lotuna duna thasagi kunmathoida paw mata pidana khudakta lothokre chairman asi lothokle harbasu लोकथोके हाइरबसु था अहुमगी ममांगदा मसादा नोटिस अमा थादुना मरम पीदुना खंगहनगदबनी लोइनना बोसेम असि एजुकेशन की यामना मरु ओइबा ऑटोनोमस बॉडी अमा ओइबना मरम ओरगा सेक्रेटरी चेयरमैन की पोस्ट असि इन चार्ज ओइना पुबा हाइबसि लमदमसगी माहिरुइ सिंगा यामना खुदोंग चादबा लेहनगनी हौजिक थोकलिबा चेयरमैन की इन चार्ज ओइना पुगदोरिबा एजुकेशन एस की डायरेक्टर ओरिबसिना ऑफिस अनिमक पाइशिलकपा हाइबसि असोबा वहंग अमा ओइहली Mahiroi Singh Education Department da Director Unaba Lakpa amasung Bosem da Chairman Unagi haina lakpa matamda matau karamna unagani haiba sesu achobu wahang amani masagi thodok asimak mamang thakta Education Department ki Deputy Director oiramba Gitchandrana Bosem gi Secretary in charge hoina thaupuba matamdasu leibak irang thokhibani hairi Sahitya Thopang Lup Sathau Lup na sinduna Punga Heritage ka kusam na duna pangthokpa Imphal Literature Festival 2025 ngasidagi hokre State Central Library Auditorium da pangthokpa hogdopagi thoramda Indian Council for Cultural Relations ki North East Journal Director Muniz Ningthozam Tripura eminent writer amadi dramatist Subhas Das West Bengal gi eminent author amadi translator Syamal Bhattacharya Manipuri Sahitya Parishad Imphal ki President Longzam Joy Chandra Sarukyaki Numit Humni Supna Sathagadaba Literature Festival Sigi Manungchanna Loktak Yengba IDP Singu Unaba Manipur gi Puwari ga Mari Leinaba Mafam Sing Chatpa Saireng Saidinaba Lairik Sing Maramda Neinaba Thoram Sing Su Pangthokani India ki tongan ba state sing dagi masung mapan leibak sing dagi literature bu pamjaba sing na sarukyaduna pangthokpa hawdokpa gi thoramda Soman Torel haina mingthonba North East ki khomjinba sereng lairik madi Aishwarya Vikram Nadhen iba Manipur Diaries haina mingthonba lairik ani su phongki Imphal Literature Festival gi convener Sarachan Thiamna festival sigi matangda phongdorakpada literature maram waraga Manipur gi literature ga mapan gi literature ga samnahanba thong ama oina festival si pangthokpani sarukyaba lakliba India gi mapan gi foreign Writers sing asina festival yauram laga hankraba tungda Manipur gi thokliba thodok wathok amasung Manipur gi phajaba sing gi maramda khangminabagi asoba thodang ama lori maramaduna festival sina Manipur gi mapan ga samnahanbada asoba saruk yari haiki Manipur da thoiba thokdo wathok adi mapan thoi myam si swaina unaba wari sanaba khangminabagi mapungui pandam duni adun handaki festival sida su akoi mapan dagi Angola dagi adagi Thailand dagi yauri India manungda akoi West Bengal dagi Tripura dagi Assam dagi yauri sigi festival sena mapanda masak tak asoba festival sena Manipur mapanda masak tak asoba role am lori Disabled waraba angang singda asam khurul tamduna New Hope Life Foundation for Disabilities ki taramari raksuba function for differently able persons day thoram nasi pangthokre Jawaharlal Nehru Manipur Dance Academy da pangthokpa thoram tuda Manipur International University ki director Ningombam Amarjit New Hope Life Foundation for Disabilities ki president Santa Takhelambam Imphal West ki district subject matter specialist Soraisham Devla Devi Manipur University of Culture ki Umanglai Harauba department ki HOD Dr. Ngangbi Chanu Sarukyaki Thoramdugi saruka moina differently able persons singi maike digi tungan bai sai jagoi singi performance sing su utkhibuga loinana ningtham thaga mari leina bakudul pot sing su tamki New Hope Life Foundation for Disabilities ki treasurer Chingangbam Asana disabled warabangang singi mating pangna bapandam da foundation si lingkhat kibani kasi fawbada disabled gi I card pairam da bangang sing I card paihan kre masidanatana angang chani yang khairom Mahi masin tamhan kre makatana su disabled warabangang sing lainanaba homoina saduna angamba mateng pangnaba su honari haiki
हंतकी अखोइना सेंगना ngachai winter section oibanina khoina moigi blanket kumba kai gumba kitang kano tawjage na tawbani akoina adum mafam school gumba da akoina adum transfer tawraga adum moisi tamjaba mafam moigi anakpa jaga yengaga so akoina adum thajaba haitare angang singse akoigi sathaga jaba program budi akoina home ama charaga khoi pangai da akoigi lam leijare hojiksi moi singse home sida leijaraga moigi chana jaba simpham jingju akoina pijaraga moigi kano tawba haitare akoina sinjabani moisi leina bagi damakta khudong chaba se kitang di watliba koisi District level ki thakta nomagi weba sports event for children with special needs 2025 Jiribam district ki Lakhipur da leiba ICD campus ta DPO Samagra Shiksha Jiribam district amasung achievement of rising maiden arm anina sinduna pangthokre JDO Jiribam TH Amurasi amadi district youth affairs and sports office Daiso Jiribam P Somenta na hudokpa nomagi weba thoram duda different able werba mahiroi singna makoi na ngamjaba masana kaya da saruk yaduna manamathum sing tanaki ICD Lakhipur ki secretary O Anita na Jiribam district leiba the friendly able weba tongan be school da leiriba angang sing punsinduna annual sports asi pangthokpani angang sing asina ka hena akanba masana sanaba ngamdrabasu makoina ngamjaba makhal makha gi masana sing da saruk yaduna sports mapung phana pangthokre haina phongdoki Samagra Shiksha Abhiyan JDO Jiribam district ka achievement of rising maiden ani sipunsal laga school asing leiba ngang sing loinana school da inclusive education da leiba ngang sing puma hojaraga skumba NS force me si pangthok sabni Federation of Civil Society Organization Folks Manipur na Sanmitlonda mipal tangdaba lamdam sigi mipum khudingmak senthok leina hingna ba pandamda Manipur gi tongan ba mafam singda nga yokpa sengum thaba madi matam gi mahi marung sing lomi miyamda Agriculture amasung Horticulture Department ka khusam naduna paikar bathabak thoram singi manung sana Fox Kaksang District ki lomi chama hen bada department ani na khusam naduna ningtham maru marang sing yan thokre thoram sida Kaksang Fox ki President N Lukoi amasung atei thomi sing sarukya ki Azuk sanabagi paw khoi gi senior sports journalist Boyai ning thozam dagi amuk lobi se Team USA there. That one's going to be out in front. I'll have a goal for Taramanga Suba Manipur Polo International gi aroi bam match da India Polo Team B Manipur amadi United States Polo Team ga sanaragane Manipur Sangai Festival ga mari lenana Tourism Department amadi Manipur Horse Riding and Polo Association gi meng makhada tha sigi tang kunithoi degi mapaleba ki polo team mani Colombia amadi United States yauna punna polo team mangana saruk yaduna Imphal gi mapal kangjibung polo ground chathariba taramanga suba Manipur Polo International gi ngasi sanakhiba league round gi aroiba match da India Polo Team B Manipurna United States Polo Team bu panjal taret marida maitiba piduna finance sangkhre India Polo Team B Manipur gi mai pakibigi panjal singadu T Pradeep Kumar amati T Laisembana panjal ahum chankhi atopa panjal aduna S Bonbonna sanki bane sathari ba tournament asigi aroiba match tha asigi tang kunma panda India Polo Team B Manipur amadi Colombia Polo Team ga sanaragane Manipur Cricket Association MNC gi meng makhada ngasi dagi team tarani thoina grumani thongna khaidoktuna Moijing Public Ground Thawbal amadi Larenjam Public Ground da Tara Suba MNCA played cricket tournament haukre hautopagi thoramda Manipur Cricket Association MNC gi secretary Laisangthem Ronen Singh vice president Larenjam Gidranjan association asigi treasurer Songtham Nisikanta association asigi apex council gi member Khangimam Kennedy association asigi apex council gi ICA representative Sagatpam Jayanta Moijing Gram Panchayat ki Hana Pradhan Oiramba MD Abdul Waris Samadi AMCA ki President MD Atikur Rahmanna Thorma Pusing Oiki Pangtokatoriba tournament asigi ngasi Moijing Public Ground Thawal da sanaki bam match da KCDO Kongpan na YUCC Kwakaitel Moirang Purenbu wicket mangada maitiba piki match asida KCDO Kongpan na toss ngamduna ahanba batting tokibada over control homdoiga ball amada wicket loina turaga run cham company pal lauki masigi paukomda anisuba batting tokiba KCDO Kongpal na
over kunithoiga ball anida wicket manga khak turaga apiba target adu yauduna match asi mai pakibane match asida KCDO Kongpal gi sanaroi S Surjitna over taret ta wicket mari lauduna man of the match ta khi Larinjam public ground sanaki ba match na IBSA yumnam lekaina PSC Khuyathongbu run marfu humdoida maitiba pikre match asida IBSA yumnam lekai na tos ngamduna ahanba betting tokibada over control humdoiga ball anida wicket loina turaga run chamag yankhai humdoi lauki masiki pakhomda ani suba betting tokiba PSC Khuyathongna over kunithoiga ball mangada wicket loina turaga run humputara khak lauduna match asi maiti khibane match asida IBSA yumnam lekai gi sanaroi Pravesna over mangada wicket ahum lauduna man of the match ta khi Tara Subab MNC play tournament asi 2025-26 ki MNC na sinjaba ahan bar tournament wegedori banina yamna akoi the value legena logjai tournament school gi platform asidagi ni koi gi players kaina gi magi skill uthok pangam platform ama ni akone sinjari base loina na Manipur Cricket Association ki future ki damakta players in groom tawnoba ki damakta players singi skill mayam ama madu gi yamba hoje gadori ni tim mani makta ina haise gadori base sana bai sidi amana kaba amana poba is mausani winning or losing is a part of the game sana basi da sang basic sang biriba discipline integrity respect for the game si mayam sidi tournament pumba adum maintain tawraga thambiyo adna aisman haisege Manipur MSR Boxing Association mabagi meng makhada tha sigi tang kunmari degi Khuman Lampak Boxing Arena da unit taramanga gi nupa amadi nupi boxer Sani Humpu na saruk yaduna chathariba ahum suba governors ka boxing championship ki ngasi pangthokiba Sahi Tratin Makhagi Nipi Machagi kilogram yakai marigi semifinal bauta individual gi Pukhrambam Lanthoi bi Sanuna Prem Kumar Boxing Academy gi Songtham Mandarani bu point manga sinoda maitiba piduna final sangre Sahi Tramanga Makhagi Nipa Machagi kilogram nipugi semifinal bauta NSA Kumalampa ki Ningthokongjam Robas Maitaina Mericom Boxing Academy gi Athopam Inungan babu point manga sinoda maitiba piduna final sangre category asigi kilogram nifum degi semifinal bauta Sarita Boxing Academy mayang Imphal gi Huidrom Malem Mangangna Mayangam Suranjoy Boxing Academy gi Sagolsen Manimbatumbu point mari amada maitiba piduna final sangre kilogram nifum degi semifinal bauta NSA Kumalampa ki Khongban Tabam Sahil Maitaina Upopi Youth Development Club ki Rian Moirang Thembu point manga sinoda NSA Kumalampa ki Fajaba Nauremna KACTL Khuijuman gi Arambam Badalbu point manga sinoda Mericom Boxing Academy gi Yumnam Lanthoi bana Upopi Youth Development Club ki Sarungbam Daniel bu RSC da kilogram nifumapan gi semifinal bauta Sarita Boxing Academy gi Nomaitem Thoi bana NSA Kumalapa ki Pebam Johen babu point manga sinoda category asigi kilogram nifumapan gi semifinal bauta individual gi Waikom David Maitaina individual gi Loksingba Sagol Sembu point manga sinoda kilogram yakini thoi gi semifinal bauta NSA Kumalampa ki Thangjam Jerison Maitaina Mericom Boxing Academy gi Nahapam Lamwan ba Maitaibu point ahum anida kilogram yakini thoi gi semifinal bauta individual gi Sagol Sem Korongan bana Upokpi Youth Development Club ki Waikom Sunitpu point manga sinoda kilogram yakai manga gi semifinal bauta Mericom Boxing Academy gi Wangkhairakpam Mahesh Maitaina Sarita Boxing Academy gi Laisam Yohen babu RSC damadi kilogram yakai manga gi semifinal bauta NSA Kumalampa ki Nelson Khwarapamna Pohingkhun Boxing Academy gi Mayol Sana Sapambu point manga sinoda maitiba piduna final sangre Mga suba Dr. Moirangthem Manaukton Singamadi Moirangthem Ongbi Sandra Sakiti B Memorial Master Football Championship ki ngasi sana ki bam match da Basai Thamaibanna KLYGC Kangongbu maitiba pikre Sunday FC Manipur gi meng makhada tha sigi tang kulumdoidegi Tim tarani toina group ahum tongna khaidokuna lamlong thongkong da leiba artificial tap ground da sathariba manga suba Dr. Moirangthem Manaukton Singamadi Moirangthem Ongbi Sandra Saki Devi Memorial Master Football Championship ki ngachi sana ki bam match da
Basai Thangmaiban KLYJC Kangmongbu gol mari amada maitiba piki. Basai Thangmaiban gi mai pakibi gol singadu M Ranjit na match ki Nepal subamadi taramathoi suba minute gol ani sanki. Atopa gol ani aduna KS Rajen Khangan bana match ki kunmathoi subamadi K Khelen na match ki kuntaruk suba minita sanki. Amaromda ground asida sanakiba championship asigi atopa match amada EMBFC Lamrai amadi Shanghai FC Tabungkho gol ani sanaduna draw satkre. EMBFC Lamrai gi gol ani adu T Angau Sarmana match ki ahan bahap ki minute amada amadi TH Rohan na match ki apibi matam gi apa minute ahumda sanki. Shanghai FC gi gol ani aduna Y Sanayai mana match ki ahan bahap ki apa minute ani amadi N Mani na match ki yangkai taruk suba minita sanki. Kunithoi suba Manipur Veteran Cricket Tournament ki ngachi sanaki bam match ta KCC Kongbana KSDO Kyangbai bu maiti papi kre. Manipur Veteran Cricket Association gi meng makhada tha sigi tang kulumdoi degi Langtabal Public Ground da tim kunma thoina grumari thongna khaidukuna chathariba kunithoi suba Manipur Veteran Cricket Tournament ki ngachi sanaki bam match ta KCC Kongbana KSDO Kyangbai bu weekend mangada maiti papi kibane. Match asida KSDO Kyangbai na toss ngamduna ahanba betting tokibada apibo over kuntrada wicket tara turaga run chamaga supna mari lawki. Masigi paukhumda ani suba betting tokiba KCC Kongbana over kulumdoi ga ball ahumda wicket manga khak turaga apiba target du yoduna match asi mai pakibane. Match asida KCC Kongbagi sanaroi Boni na run tara amadi wicket ahum lawduna man of the match taki. Manipur Hockey gi meng makhada Assam Rifle sinduna tha sigi tang kunmari degi nupagi team nipan amadi nupigi team mari punna team taradi thuna saruk yaduna Khumal Lampak Sports Complex ki hockey stadium da sathariba ani suba DJR Hockey Cup Men's and Women Hockey Tournament ki ngachi sanakiba nupigi ahan ba match ta Ideal Club Tera Bazar na SYUC Use Konbu Panjal Manga Sinoda Maitiba Pikre. Nupagi Sanakiba Ahan Ba Mersa Manipur Police Sports Club na KDICA Kakchingbu Panjal Taratruk Sinoda Yamna Laksana Maitiba Piki. Ani Suba Merski Sanakibada Bisnupur Hockey Amadi YCCIC Konta Ahalu Panjan Ahum Chanaduna Draw Satkre. Tagachari Boyai Makha Tarakpa Sanabagi Pau Pizari. Nasidagi Hoduna November gi Kunmapan Fauba Sathakadoriba second North East Para Sports Meet 2025 Assam gi Nalpara Road Saru Sajai Deliba Indira Gandhi Athletics Stadium Guwahati da Hodokre. Upon North East ki para player Masing Shatret Rom Sarukyagadori. Manipur gi na Dr. Kiran Yandrembam social activist na Chief Demission Oiduna Madi Manipur Para Olympic Association gi President Kangjam Birendra Masung GA Anjan Sharma gi lising makhada sanaroi taramapan na saruk yagani haina toramba du sumnatagi sanaroi taret amadi official mangana saruk yaragani. Manipur team gi chief demission wina saruk yariba Dr. Kiran Yandrembam na hauzik Manipur gi wina national highway sing chatpa yabagi khudong chaba amadi flight ticket ki mamal wangbana maram oraga sponsor tobinaba leitabana second North East Para Sports Meet asi Manipur ki sanaroi sing na mapung phana saruk yaba ngamdabani hauzik aviation ministry dagi flight ki ticket mamal si autonomous body wina leiriba airlines sing na lepning ba mamal da leptuna Manipur gi wina di yangshin binaba leitraba amagum leikibana ticket ki mamal loaning ba mong da lobasna player singi ning ba kai ba masung ninghana ba haibadu oi hale lengak leitraga su president rule manung sida athubada flight ticket ki mamal wangli ba si kupna yangshil hodu ba taragadi tongan ba sports ki masana kayada Mingchat Purakliba Masung Malem gi oina India gi oina so asoba phida ama kanba ngamliba Iramdam Manipur si Games and Sports ta maning hankhiduna sports ki hub of India ni haina khanduna lakliba sigi phida si mangkhiba yabagi akiba su leire adumapu hokiba chahida sanaroi taramatoina gold medal manga silver medal manga amadi bronze medal ani fangduna apunba medal masing tarani thoi fangba ngamki handaki second North East Para Sports Meet lisingani kun manga dasu mamangumna Apunba medal tara dagi tarani thoi phawba phangba yai haina thajaba thamli haiki. Hauzik loisilakpada maruiba paw amuka hana pizari.
खुदलाई मतिक चाना पाइबा मियोय खरना लांगोल गेम विलेज दा मियोय अमा क्वार्टर मनुंग दा फुरमले क्वार्टर अमदना थोंग हांगदु हाइना की हलमले हाइदी KSA की कुनसुबा फाउंडेशन डे पांगथोखरे KSA ना महिरोई खुनाई की याइफनबा एजुकेशन सेक्टर बु हेन मांगलोमदा पुखनबा थबकसिंग लेपतना पांगथोखिगनी हाइदी इरांगना वाबा तारे हाइदुना केंद्र सिगी चौखट थोरांगी थबकती लेप यादे हाइना सेकमाई एसिगे एमएलए हाइखाम दिंगोन हाइखरे अमसुंग वांगोई केंद्र के एमएलए लोकेन हाइखिबु वाफम हानगे एमएलए लुपोइन यानिंगदब फोंगदोखरे मसिगे लोइनना ngasiगी oinadi ISTV news matang sida lusinjari mideng tabiriba punamaku amuka hana kurumjari